이식나 닉닉닉 라오래. 이용. 자꾸만 얘기 안 하기야. 이식 뭐라 해야 돼? 자꾸만 그러니까 이거 너무 이미 어때? 이게 영어는 거 다다다 하는 거 그거 잠깐 이거 이식 lo nung ta tình ta sao sao nó có ai trong cổ lên giết nó phản đã ai thô lo gì ngó xong đó cái tàu đấy cái đi tapi cái đó ba la sạc lâu lạc phải cái bùa xe mà ngang ngang cái sinh mà rách xe đó chọc ta lạc cái nó mà thấy gì nhiều cái áo hoa nó làm nó nói xe cái gì đó nó sinh nhiều giờ không ăn đấy tôi chứ nhiều mà gì sinh ngạc ta cylinder cái gì mà thâm đồ đấy ra cái bụng tôm sinh ngạc ta này chứ này mấy là rồi và tôi sinh ngạc ta này sinh tôi yêu nó chắp chân này sinh cái này cầm đâu đi rồi đấy 이신은 부담 없다 그래. 현재 비디오를 올리게 돼. Chiang mấy cái gì
ꯃꯊꯪꯗꯩꯗꯤ ꯊꯨꯝꯃꯝꯃꯔꯣꯏ ꯁꯤꯗꯤ ꯊꯦꯟꯕꯨ ꯊꯦꯜꯂꯦꯅꯦ ꯑꯁꯣꯟ ꯃꯅꯤꯡꯗꯅ ꯍꯦꯜꯂꯦ ꯂꯨꯅ ꯆꯦꯟꯕ ꯑꯁꯣꯝ ꯊꯧꯒꯅꯤ ꯒꯥꯔꯤ ꯁꯤ ꯇꯥꯔꯗꯤ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯑꯅꯤ ꯑꯦꯁ ꯕꯣꯏ ꯍꯣꯁꯇꯦꯜ ꯀꯩꯁꯥꯝꯄꯥꯠ ꯊꯤꯌꯥꯝ ꯂꯩꯀꯥꯏ ꯏꯝꯐꯥꯜ ꯋꯦꯁ ꯑꯁ ꯁꯤꯗꯤ ꯏꯃꯨꯡ ꯂꯣꯏ ꯆꯪꯉꯦ ꯁꯤꯁꯨ ꯁꯤꯗꯤ ꯂꯣꯏ ꯆꯪꯉꯦ ꯑꯁ ꯁꯣꯂꯔ ꯕꯣꯏ ꯏꯁꯤꯡ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯨꯒꯦ ꯁꯥꯔ ꯁ꯭ꯋꯥꯏꯗꯅ ꯈꯔ ꯀꯨꯠꯊ 사이클ꯗꯤ ꯊꯧ ꯉꯝꯃꯔꯣꯏ ꯁꯤꯗꯤ ꯁꯥꯏꯗꯤ ꯀꯪꯉꯤ 사이드에 깡 망고잖아 사이드에 깡 ꯌꯥꯝ ꯂꯩꯀꯥꯏꯒꯤ ꯁ꯭ꯋꯥꯏꯗꯩꯗꯤ ꯀꯪꯉꯦ ꯊꯦꯝ ꯂꯩꯀꯥꯏꯁꯦ ꯂꯦꯟ ꯁꯕꯦꯟꯒꯤ ꯏꯁꯤꯡꯁꯤꯗꯤ ꯁꯨꯀꯪ ꯀꯪꯗ꯭ꯔꯦ ꯁꯤꯗꯤ ꯉꯔꯥꯡꯗꯩꯕꯨ ꯍꯦꯟꯒꯠꯂꯕ꯭ꯔꯥ ꯈꯪꯗꯦ ꯕꯣꯠ ꯑꯃ ꯇꯥꯎꯔꯦ ꯁꯤꯗ ꯍꯥ ꯑꯁꯤꯗ ꯀꯩꯅꯣꯕ ꯌꯦꯡꯗꯣꯏꯁꯦ ꯅꯪꯅ ꯑꯣ ꯉꯥ ꯐꯥꯔꯤꯅꯦꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤꯒ ꯀꯪꯉꯦ ꯀꯪꯕꯗꯤ ꯈꯔ ꯍꯧꯔꯦ ꯐꯔꯦ ꯑꯗꯣ ꯑꯩꯈꯣই ꯈꯛꯇꯅꯤ ꯁꯨꯃꯥꯏꯅ ꯂꯩꯍꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯔꯤꯅꯤ ꯆꯜꯂꯤ ꯌꯦꯡꯉꯨꯅꯦꯕ ꯉꯁꯤꯒꯤ ꯌꯦꯡꯉꯨꯅꯦ ꯁꯤꯗꯕꯨ ꯁꯛ ꯎꯠꯇꯕꯤ ꯚꯤꯗꯤꯑꯣꯅꯤ ꯏꯕꯨꯡꯉꯣ ꯇꯨ ꯁꯤ ꯏꯁꯤꯡ ꯉꯥꯛꯇꯅꯤ ꯁꯛ ꯎꯠꯇꯕꯤ ꯍꯥꯏꯕꯗꯤ ꯃꯤꯕꯨꯗꯤ ꯁꯤꯅꯤ ꯍꯥꯏꯔꯒꯁꯨ ꯁꯛ ꯎꯠꯇ꯭ꯔꯒꯗꯤ ꯈꯪꯗ꯭ꯔꯦꯗꯅ ꯉꯥꯔꯣ ꯁꯤꯗꯔꯕ ꯑꯣ ꯀꯪꯕꯗꯤ ꯀꯪꯉꯤꯗ ꯌꯦꯟꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯎꯕꯥꯡ ꯑꯍꯥ
ꯎꯕꯥꯡ ꯃꯆꯦ ꯑꯃ ꯊꯝꯕꯁꯤꯗ ꯇꯣꯡꯉꯤꯁꯦ ꯌꯦꯡꯉꯨꯅꯦ ꯆꯣꯠꯅꯤꯡꯗꯕꯅꯤꯅ ꯖꯤꯕ ꯀꯧꯕꯅꯤꯅ ꯅꯨꯡꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯌꯦꯟꯅꯥꯎ ꯃꯆꯥ ꯅꯣꯏꯁꯨ ꯆꯣꯠꯅꯤꯡꯗꯕꯅꯤꯅ ꯎꯕꯥꯛꯁꯤꯗ ꯇꯣꯡ ꯂꯩꯔꯦꯅꯦ ꯍꯥ ꯁꯦ ꯍꯥꯎ ꯅꯪ ꯏꯁꯤꯡ ꯊꯛꯅꯤꯡꯉꯩꯗ ꯑꯁꯥꯏꯕꯣꯛꯇ ꯒ꯭ꯌꯥꯁꯇꯣ ꯁꯤꯗꯣ ꯑꯗꯨꯗꯨꯗꯤ